ꯅꯤꯄꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯊꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯤꯛꯄ ꯑꯃꯁꯨꯡ ꯃꯇꯤꯟꯕꯨ ꯈꯥꯏꯗꯅ ꯌꯣꯠꯄ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯗꯥꯟ ꯑꯃꯅꯤ꯫ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ ꯈꯕꯔꯁꯤꯗ ꯍꯥꯞꯄꯤꯁꯤ ꯀꯔꯤ ꯋꯥꯅꯣꯃꯦ? ꯅꯠꯇꯦ ꯄꯨꯊꯕꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯕꯣꯠꯁꯤ ꯂꯣꯏꯒꯗꯕ ꯉꯥꯏꯔꯗꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯊꯕꯛ ꯁꯤꯟꯕꯤꯌꯣꯅ ꯈꯕꯔ ꯍꯥꯞꯄꯤꯁꯤ ꯀꯔꯤꯅꯣ? ꯃꯣꯏꯗꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯕꯣꯠꯇ ꯂꯨꯄꯥ 3,000 ꯄꯤꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯋꯥꯅꯣꯝ ꯂꯥꯛꯄꯗ ꯂꯨꯄꯥ 30,000 ꯄꯥꯔꯤꯕꯅꯤ꯫ ꯁꯤ ꯑꯩꯅ ꯂꯨꯄꯥ 1,000 ꯄꯤꯈꯤꯕꯗꯣ ꯁꯤꯗ ꯑꯩꯉꯣꯟꯗ ꯋꯥꯅꯣꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯨꯄꯥ 10,000 ꯄꯥꯔꯤꯕꯅꯤ꯫ ꯑꯗꯨ ꯃꯣꯏꯅ ꯈꯜꯂꯤꯁꯤꯒ ꯑꯩꯅ ꯈꯜꯂꯤ ꯌꯥꯝ ꯊꯤ ꯈꯦꯠꯅꯈꯤꯕ ꯋꯥꯅꯤ꯫ ꯐ꯭ꯔꯤꯗ ꯊꯕꯛ ꯍꯥꯞꯄꯕꯨ ꯀꯩꯅꯣ? ꯍꯥꯏ ꯃꯨꯊꯤ ꯊꯣꯔꯛꯁꯦ ꯀ꯭ꯋꯥ ꯑꯃ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯩ ꯄꯗ꯭ꯔꯥꯗ ꯃꯅꯤꯗꯨ ꯏꯃꯨꯡ ꯌꯥꯝ ꯅꯨꯡꯁꯤꯗꯕꯔꯥ? ꯆꯪꯉꯣ ꯀ꯭ꯋꯥ ꯑꯝꯇꯪ ꯄꯨꯊꯥꯈ꯭ꯔꯦ꯫ ꯄꯨꯊꯕꯤ ꯀꯦꯟꯗ꯭ꯔꯁꯦ ꯇꯧꯔꯤꯁꯦ ꯏꯁꯥꯁꯦ ꯌꯥꯝ ꯀꯜꯂꯤ꯫ ꯗꯥꯏꯠ ꯈꯔ ꯄꯤ ꯇꯥꯏ꯫ ꯀ꯭ꯋꯥ ꯑꯃ ꯆꯥꯔ ꯄꯣꯊꯥꯕ ꯌꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯁꯤꯡꯁꯤ ꯀꯩꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ꯫ ꯑꯗꯣꯝ ꯊꯤꯗꯣꯝ ꯇꯧꯗꯅ ꯑꯩꯅ ꯈꯜꯂꯤꯁꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯕꯨ ꯕꯣꯠꯇ ꯃꯣꯏꯅ ꯊꯥꯛꯇꯣꯛꯈꯤꯕ ꯃꯌꯥꯝ ꯂꯨꯄꯥ ꯂꯥꯛ ꯀꯌꯥꯗꯣ ꯐꯨꯒꯠꯇ ꯌꯥꯄꯣꯠꯇꯦꯁꯦ꯫ ꯏꯁꯥ ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯋꯥꯁꯤ ꯈꯔ ꯍꯨꯃꯥꯡ ꯁꯧꯔꯦꯅ ꯇꯧꯔꯤꯗꯣ꯫ ꯑꯩ ꯃꯨꯊꯤ ꯏꯁꯤꯡ ꯄꯨꯊꯣꯔꯛꯑꯣ꯫ ꯃꯁꯤ ꯅꯨꯃꯤꯠꯁꯦ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯩ ꯏꯁꯤꯡꯁꯦ ꯕ꯭ꯂꯨ ꯋꯥꯇꯔꯗ ꯊꯛꯀꯦꯁꯦ ꯈꯪꯗ꯭ꯔꯣ? ꯆꯪꯉꯣ ꯌꯥꯗꯅ 이싱도 해비람들은 블루 와타도 보통그래. ꯆꯠꯂꯣ ꯍꯤꯃꯥꯂꯌꯥꯗ ꯊꯕꯛ ꯑꯩꯈꯣꯏ ꯃꯥꯝꯃꯤꯁꯤꯅ ꯄꯨꯔꯛ ꯑꯩ ꯄꯔꯥꯅꯦꯁꯦ ꯏꯃꯨꯡꯒꯤ ꯃꯤꯅ ꯎꯠꯇꯕꯔꯣ? ꯍꯩ ꯁꯪꯒꯣꯝꯗ ꯄꯨꯔꯛ ꯃꯥꯏ ꯇꯥꯅꯕ ꯁꯥ ꯌꯣꯁꯤ ꯉꯧꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯇꯥ ꯁꯥꯏ ꯑꯄꯪꯕ ꯃꯤꯊꯕꯛ ꯁꯨꯅꯕ ꯊꯝꯕꯤꯔꯣ ꯑꯩꯁꯦ꯫ साहेब आमदा चंजरकेबा ꯑꯁ ꯀꯅꯥꯅꯣ? ꯃꯌꯨꯝꯗ ꯂꯥꯛꯀꯥꯟꯗ ꯎꯁꯤꯠꯇꯔꯤ ꯌꯥꯝ ꯆꯦꯈꯥꯏꯈ꯭ꯔꯦꯗ ꯃꯁꯤ ꯒꯦꯗꯕꯤ ꯂꯩꯇ꯭ꯔꯣ? ꯄꯔꯃꯤꯠ ꯄꯥꯏꯔꯕꯣ ꯅꯪꯕꯣ? ꯄꯔꯃꯤꯠ ꯄꯥꯏꯔꯕꯣ? ꯄꯥꯏꯗꯁꯨ ꯌꯥꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯅꯠꯇꯦ ꯌꯥꯔꯤꯕꯨ ꯀꯅꯥꯅꯣꯅꯦ? ꯅꯠꯇꯦ ꯑꯍꯟꯕꯨ ꯀꯅꯥꯅꯣ? ꯑꯍꯟꯁꯤꯕꯨ ꯀꯅꯥꯅꯣꯕ? ꯑꯃ ꯃꯁꯛ ꯇꯥꯛꯄꯤꯔꯣ? ꯀꯩꯅꯣꯅꯦ 이bungꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯋꯥꯖꯈꯤꯕꯗꯨꯕꯨ ꯀꯥꯎꯕꯅꯦ 이bung ꯅꯪꯕꯣ? ꯅꯠꯇꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯖꯈꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯊꯕꯤ ꯀꯦꯟꯗ꯭ꯔꯒꯤꯔꯣ? ꯍꯣꯏ ꯃꯥꯅꯤꯅꯦ ꯇꯥꯗꯥ ꯇꯥꯗꯥ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯃꯁꯤ ꯇꯥꯗꯥ ꯍꯟꯗꯛ ꯅꯅꯥꯎ ꯈꯤꯇꯪ ꯈꯪꯆꯥꯎ ꯊꯣꯛꯈꯠꯄꯤꯔꯦꯕꯀꯣ ꯆꯥꯎꯅꯤ ꯅꯪ ꯈꯤꯇꯪ ꯊꯥꯒꯠꯆꯔꯦ ꯃꯈꯥ ꯂꯩꯕꯤꯁꯤ ꯎꯖꯗ꯭ꯔꯦꯕꯀꯣ ꯌꯥꯅꯤ ꯑꯗꯨꯝ ꯅꯦꯛꯁꯟꯕꯤꯌꯨ ꯇꯥꯗ ꯀꯥꯏ ꯍꯣꯡꯉꯥꯏꯅꯣ ꯇꯥꯗ ꯄꯤꯔꯤꯁꯤ ꯇꯥꯗ ꯀꯦꯁ ꯊꯥꯡꯀꯠꯁꯤ ꯐꯝꯕꯤꯌꯨ ꯇꯥꯗꯒꯤ ꯀꯦꯁ ꯊꯥꯡꯀꯠꯀꯗꯕ ꯂꯩꯕꯤꯕ꯭ꯔꯥ ꯇꯥꯗꯒꯤ ꯄꯇꯥ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯃꯨꯟꯈꯤꯕ ꯂꯩꯕ꯭ꯔꯥ ꯇꯥꯛꯄꯤꯔꯨꯗ ꯑꯣꯜ ꯔꯥꯎꯟ ꯀꯝꯄ꯭ꯂꯤꯠ ꯑꯩ ꯄꯥꯔꯥ ꯅꯅꯥꯎ ꯂꯩꯖꯔꯤ ꯇꯥꯗꯒꯤꯗꯃꯛ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯄꯨꯅꯐꯝꯗꯣ ꯄꯨꯊꯕꯤ ꯀꯦꯟꯗ꯭ꯔꯗꯣ ꯑꯗꯨꯗꯣ ꯂꯩꯀꯛ ꯆꯠꯂꯦꯅꯦ ꯌꯥꯗ꯭ꯔꯦꯅꯦ ꯇꯥꯗ ꯎꯆꯤ ꯍꯣꯠꯂꯤꯔꯥ ꯐꯥꯏꯕꯤꯔꯥ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯄꯟꯊꯥꯅꯤꯗꯅ ꯍꯣꯏ ꯅꯣꯡ ꯈꯔ ꯂꯤꯛꯏꯅ ꯇꯠꯀꯦ ꯍꯟꯗꯛꯁꯦ ꯅꯣꯡ ꯈꯔ ꯂꯤꯛꯏꯀꯣ ꯁꯥꯏꯒꯔ ꯒꯣꯔꯃꯦꯟ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯏꯔꯣ ꯃꯥꯅ ꯄꯥꯏꯔꯒ ꯅꯣꯡꯁꯤ ꯈꯔ ꯋꯥꯈꯜ ꯃꯥꯅꯦ ꯍꯧꯖꯤꯛꯀꯤ ꯅꯣꯡꯁꯤ ꯅꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯠꯇꯦ ꯄꯩꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣꯅ ꯁꯦꯝꯗꯅ ꯀꯅꯥꯅ ꯁꯦꯝꯗꯣꯏꯅꯣ ꯁꯤꯗꯅ ꯑꯩꯅ ꯍꯥꯏꯁꯦ
따다 러품도 이신 이싱 ꯅꯠꯇꯦꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯊꯥꯅꯤꯗꯅ ꯅꯣꯡꯖꯨ ꯊꯥꯁꯤꯗ ꯅꯣꯡ ꯇꯥꯗ꯭ꯔꯦꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯎꯄꯥꯟ ꯋꯥꯄꯥꯟ ꯀꯛꯊꯠꯇꯅ ꯈꯣꯠꯇꯠꯇꯅ ꯇꯧꯕꯒꯤ ꯑꯗꯨꯗꯨꯅ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ ꯏꯁꯤꯡꯁꯦ ꯀꯥꯏꯋꯥꯏꯗꯒꯤ ꯂꯧꯁꯤꯒꯦꯅ ꯏꯕꯨꯡꯉꯣꯟꯗ ꯇꯥꯟꯅꯒꯦꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯪꯕꯣ 따다 ꯌꯥꯝ ꯈꯟꯕꯤꯔꯨꯔꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ 이신 ꯐꯪꯗꯕꯒꯤ ꯁꯃꯥꯁ꯭ꯌꯥꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯦꯅꯦꯇꯔ ꯐ꯭ꯔꯤꯗ ꯄꯤꯔꯛꯑꯅꯤ ꯉꯔꯥꯡ ꯖꯦꯅꯦꯇꯔ ꯍꯩꯕ꯭ꯔꯥ ꯃꯔꯤ ꯃꯉꯥ ꯌꯧꯔꯛꯈ꯭ꯔꯦ ꯁꯤ ꯑꯩ ꯄꯨꯊꯕꯤ ꯀꯦꯟꯗ꯭ꯔꯗ ꯆꯥꯛꯈꯥꯏꯔꯦ ꯈꯜꯂꯣ ꯅꯣꯡ ꯆꯨꯗ꯭ꯔꯗꯤ 이신 ꯀꯪꯉꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤꯗꯤ 이신 ꯐꯪꯗ꯭ꯔꯗꯤ ꯖꯦꯅꯦꯇꯔ ꯄꯤꯕꯁꯦ ꯃꯍꯧꯁꯥꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯅꯤꯡꯊꯧ ꯍꯥꯛꯇꯨꯒꯤ ꯆꯠꯅꯔꯛꯏꯅꯦ ꯍꯧꯖꯤꯛ 이봉호나 반나봐 이봉호 두고 실러 어거이디 이봉호다 하이가미냐 야로래 이봉호 두고 찡기라 콧기라 그냥 레이드나 따다 ngasiꯗꯤ ꯌꯧꯕꯤꯔꯣ ꯑꯩ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯄꯨꯂꯤꯁ ꯐꯣꯔꯁ ꯊꯥꯖꯤꯜꯂꯒꯅꯤ 블레스 포스트나 그러다가 그러니까 뚫린 동안도 레콩 세먼더니 따다 이봉호는 앵강 도모 툭 잘해 앵강띠 찡 다이다 너가 와 이러면 누가 하려디 이봉호 아이디 받고 아무리다 앵 낭이 그냥도 까리 무언 못한다 나랑 싸다 탁다나 따다의 비제기가 밀리는 비타기 따다 만나면 소리 누이 그리 비제기도 그지 봇 카르마다 따다 나랑 컴퓨터다 시엔 tum 따라오더니 못하니 봇이 망아 같은 따다 이 망아다 루바 꼴 따라오다가 못하니 봇기 따다 용식 갈 수있네 호시 파레세 아마 뭐래 너 따지 레벨 따다 레벨 볼라야 말래 알로 내고 따고 따다 ꯀꯔꯤꯅꯣꯅꯦ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯅ ꯂꯥꯛꯑꯒ ꯄ꯭ꯔꯙꯥꯟꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯥꯏꯕꯗꯨꯕꯣ ꯏꯁꯤꯡ ꯐꯪꯗꯕ ꯖꯦꯅꯦꯔꯦꯇꯔ ꯌꯦꯜꯂꯛꯑꯅꯤ ꯀꯥꯏ ꯏꯁꯤꯡꯗꯣ ꯀꯥꯏꯗꯩꯅꯣ ꯃꯥꯅ ꯆꯤꯡꯗꯣꯏꯁꯦ ꯈꯪꯗ꯭ꯔꯦꯗ ꯍꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯏꯕꯨꯡꯉꯣ ꯅꯪ ꯄ꯭ꯔꯙꯥꯟꯅ ꯏꯁꯤꯡ ꯐꯪꯗ꯭ꯔꯒ ꯖꯦꯅꯦꯔꯦꯇꯔ ꯌꯦꯜꯅꯤ ꯍꯥꯏꯁꯦ ꯆꯦꯛꯁꯜꯂꯨ ꯍꯣꯏ